Kumbi Sigi Manung Dalaiba, Hanagi Minister and Mangibu Sogatpa Miyoi Singna, Makoi ki Areiba Phou sing Khaigatnaduna, COVID-19 lockdown curfew na maram oiraga, Yumdagi Mapal Thok Tabana, Nong Magi Chara Talaga Charamba, Hosingna, Chana Polam Sing Laitabagi Awaba, Mayok Nariva, Bud Kuntraga Manga, Tongan Mamafam Singalaiva, Sentok Wahalaba Imung Singamadi, Lukhrabi Singda, Jeng Taklaga Yen Tok Nabagitamak, Ahan Batangka Kioina, Khaigatnarakpa, Phou Chonga Humpuganitoi, and Mangina Ngasi Khaigatnaduna. Wangu Boroyang Bijila Parishad Member Ambrosen, Wangu Terakong GPG Pradhan P. Baleshwar, Boroyang B GPG Upapradhan L. Mani, Kumbi Municipal Council ge Hanagi Chairperson W. P. Ranjan, Hanagi Vice Chairperson W. Bobichan Amadi, W. Mega Yauna, Kumbi gi Tongan Mamafam Singda, Phou Khaigatnaduna Puraklaga ex-minister and Mangida, Phou Singadu Garida Matang Punaraklaga Kushinake. Ex-minister and Mangina Fongdo Kibada, India Prime Minister Narendra Modi na Manipur Chief Minister and Brena, COVID lanthing na naba curfew thamliba si Khaigatnaduna, Mapan Thoktana Lairaba Singda Tengbangkhre Khongthang asi Paikhatpani haiki. Honorable Prime Minister Shri Narendra Modi ki Shahi Taret ki Chasol Asigi, Mapung Phana Chathabagi, Sebahit Sangathan Loinana, Honorable Chief Minister Shri Birena. Second wave COVID-19 bu Manipur dagi maithi ba pina na bagi damakta changchan ba sarkar sina chap chana thengnari ba Manipur dagi COVID-19 gi ani shuba wave se masibu maithi ba pina na ba praja singa lockdown na se chap chana akhoi gi ngak na chatna na bagi damakta ngasi ge sigumla ba Phou singa se ai gi tinggi mi singa por aga masida ahu bagi oina khongka chat